ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯤꯇꯩ ꯃꯌꯦꯛꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯊꯥꯕ ꯌꯥꯅ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯂꯣꯏꯅꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯆꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯦ ꯊꯦꯡꯅ ꯊꯥꯍꯧꯗꯕꯒꯤ ꯆꯠꯍꯧꯗꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ UPSC ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯦꯛꯖꯥꯝꯒꯤ ꯁꯦꯟꯇꯔ ꯇꯥꯍꯟꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯦ ꯑꯗꯨ ꯑꯩ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯁꯛꯃꯤꯡ ꯑꯩ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯣꯝ ꯃꯤꯇꯩ ꯑꯗꯨꯒ ꯄ꯭ꯔꯦꯁꯤꯗꯦꯟ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛ ꯂꯥꯛꯀꯗꯧꯔꯤꯕ 2025ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯕꯁꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯝ ꯇꯧꯗꯕ ꯑꯗꯩ ꯑꯁꯦꯡꯕ ꯈꯪꯗꯕ ꯑꯃꯒꯤ ꯂꯥꯡꯇꯛꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯄꯔꯤꯈꯥ ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ 90%ꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯦꯛ ꯈꯛꯇ ꯈꯪꯕ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯈꯪꯗꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯂꯥꯡꯇꯛꯅꯕ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ 2006ꯇꯒꯤ ꯀ꯭ꯂꯥꯁ 1, 2ꯗꯒꯤ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯇꯝꯕꯗꯅ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯕ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯃꯁꯨꯡ UPSC ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯕꯪꯒꯥꯂꯤ ꯃꯌꯦꯛꯅ ꯏꯕ ꯑꯃꯁꯨꯡ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈꯥ ꯊꯥꯕ ꯍꯥꯏꯕꯁꯦ ꯃꯣꯏ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯅꯤꯄꯨꯔꯒꯤ MP ꯅꯤꯡꯊꯧ ꯑꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯁꯦꯝꯕꯅ ꯃꯍꯥꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯑꯃꯁꯨꯡ ꯍꯥꯏꯖꯈꯤꯕ ꯂꯩꯔꯒꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯀꯗꯥꯏꯐꯥꯎ ꯌꯧꯔꯕꯒꯦ ꯑꯃꯁꯨꯡ ꯃꯁꯤ ꯁꯣꯏꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯕꯪꯒꯥꯂꯤ ꯃꯌꯦꯛꯀꯤ ꯃꯍꯨꯠꯇ ꯃꯤꯇꯩ ꯃꯌꯦꯛꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯗ ꯊꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯝ ꯇꯧꯕꯗꯨ ꯉꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯝꯃꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯂꯥꯡꯇꯛꯅꯕ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯕꯪꯒꯥꯂꯤ ꯃꯌꯦꯛ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯥꯕ ꯌꯥꯔꯣꯏꯗꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩ ꯍꯧꯖꯤꯛ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯒꯤ ꯋꯥꯀꯠ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯋꯥꯃꯥꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯊꯥꯕ ꯌꯥꯅꯤ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯒꯁꯨ ꯀꯟꯐꯥꯔꯝ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ 2025ꯗ ꯊꯥꯕꯗ ꯌꯥꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯤꯇꯩ ꯃꯌꯦꯛꯅ ꯌꯥꯍꯟꯗꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯕꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯥꯏꯕꯁꯤ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯁꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯨꯊꯠꯄꯤꯔꯦ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯅ ꯂꯧꯖꯒꯅꯤ ꯑꯗꯨ ꯂꯣꯏꯕꯅꯤꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯆꯟꯅꯕꯒꯤ ꯍꯣꯠꯅꯕꯤꯈꯤꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ 5ꯒꯤ ꯌꯥꯎꯔꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯊꯧꯕ ꯑꯗꯨꯒ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯝ ꯆꯤꯊꯧꯕ ꯑꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯆꯦ ꯆꯥꯡ ꯊꯥꯕ ꯋꯥꯠꯍꯧꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯊꯥꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯅꯧꯕ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯆꯥꯛ ꯁꯨꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃꯁꯨꯡ ꯀꯥꯡꯂꯣꯟ ꯀꯥꯏꯗꯅ ꯃꯔꯤ ꯂꯩꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯊꯥꯕꯤꯅꯕ ꯋꯥꯃꯥꯅ ꯄꯨꯛꯅꯤꯡ ꯆꯤꯡꯖꯔꯤ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤ ꯊꯤꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯃꯥꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯤꯡ ꯆꯟꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯇꯨꯡꯒꯤ ꯌꯦꯡꯉꯒ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯁꯤ ꯁꯥꯒꯠꯅ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥ ꯂꯩꯖꯔꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯂꯣꯟ ꯑꯁꯦ ꯃꯁꯤ ꯑꯊꯨꯕꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯆꯟꯅ ꯌꯥꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕꯤꯕꯗꯨ ꯈꯔꯒ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯒ ꯍꯣꯠꯅꯕꯤꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯊꯥꯒꯗꯧꯔꯤꯕ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯇꯥꯍꯜꯂꯒ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯇꯥꯍꯜꯂꯒ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯇꯥꯍꯟꯗꯕꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯣꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯊꯛꯇ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯊꯣꯛꯏꯕ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯦꯟꯇꯔ ꯇꯥꯍꯟꯗꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ MPꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯦ ꯃꯁꯤꯗꯩꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯑꯁꯤꯁꯨ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯇꯥꯍꯟꯕꯤꯅ ꯍꯣꯠꯅꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯝꯕꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯅꯝꯊꯕꯤꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯖꯔꯤ